आकाशवाणी इम्फाल निंगथौखोंजम सुनी न पाउ पाजरी अहनबद मरुइबा पाउ मणिपुर पुंग कुन मरीदा कोविड की अनाबा चामरी मरफुमदोय नाबा फकी नाबा फरकपगी चांगसादा मरफुमापन दशमिक अहुम तरुक ओइरी कोविड की वेरिएंट खंगदोकनबा इंडियन सार्स कोव 2 जेनोमिक्स कंसोर्टियम सीक्वेंसिंग फैसिलिटी मुख्यमंत्री न तायल पाता हंगदोकरे अमसुंग लेबाग असिगी मियोय कोटी 53 मखाई हेनबदा कोविड 19 की वैक्सीन कापख्रे सरकार की फैसिलिटी सिंह सही 19 की मथक की मियोय सिंगा कोविड 19 की वैक्सीन लेमना कापगी कैंपेन लेबाक सिनब थुंगबदा चथरिबना नहा ओइरिब सिंगना वैक्सीन असि कापथोकनबा अमदी अतै मियोय सिंग वैक्सीन कापदसु mateंग पांगबिनबा हाइजरी कोविड की अकीब लेरिबना मियामना सेक्शन वाटपगी थोंग सिंग तोकपिदुना यारिबा मखै युमदगी चथोकतना लेबियु तंगाई फदना चथोकलबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुद सातोइना हमदोकतुना तरुतनाना थंबियु कोविड का मरी लेनबा ई पाउसिंग अमदी mateंगी दमक नेशनल हेल्पलाइन नंबर सिंगना 011239788046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 180034538818 नि कोविड 19 दगी ngakthongnaba tangai fadaba chena kanlong sin ngakna chatpinaba आकाशवाणी इम्फाल की ड्रामा की ए ग्रेड आर्टिस्ट युमलेम्बम कुंदोरेना अपील तौरदुना हाय मियामबु युमलेम्बम कुंदोरेना खुरुमजरी नुंसीजरबा इरेसासिंग तमथीरबा कोविड 19 लाइसतगी कंजनबगी दमा अखोई अमुक हन्ना चेक्सिनबगी फिरेप लौमिनरसी कोविड की वैक्सीन सोइदना कापथोकपियु फेस मास्क सोइदना उपियु मी अमगगी मरक्ता फुट तरुक लापना लेबियु हैंड सैनिटाइजर सिजिनबियु हैंड वॉश नत्रगा सापोन सिजिनदुना खुसा सेंगना हांबियु लाइसत असिदगी ngakthoknaba लेंगाकना पीबा मतम की तंगाई फदबा चटना कांगलोनसिंग अखोई खुदिंगमकना ngakना चटमिनसी चेक्सिनबा हाइबसिना लाइसत असि चंगहंदनबगी ख्वाइदगी फरबा पांबैनी मयामबु अमुक हन्ना खुरुमजरी हौजिक मपुंगोइबा पाउ मणिपुर पुंग कुन मरीदा कोविड की अनाबा चामरी मरफुमदोय नाबा फकी नाबा फरकपगी चांगसादा मरफुमापन दशमिक अहुम तरुक ओइरी राज्य की हक्सेल विभाग की पाउना हाई मियोय 5,550 टेस्ट तौबदा मियोय 734 कोविड 19 पॉजिटिव ओइबा थेंगनकी ngarang gi oina positive oibagi changchada 3.2 ni hauzik phawda covid 19 positive oiba apunba masing lising humbudra taruk chanipan kun sure masigi manungda mioi lising humpunipan satruk yankai mari naba phakare active case lising taruk chamapan sumna nipan leiri ngarang mioi taret laikhidabaga loinana laiset asigi laikhidaba migi masing lising amachani yankai nipan sure amaromda ngarang mioi listing taruk chamapan marfu nipan da covid 19 gi vaccine kapki masiga loinana hauzik phawda covid 19 gi vaccine mioi lak nipan lising humbudra mathoi Chambri humbudra da kapkre anba dos ki vaccine mioi lak taret lising humbudra taret chani subna adi da kapkre mioi lising marfudra mari chani humpuni pandana ani shuba dos kapkre yumthong kuding da satuna covid 19 test tawba rajya sigi oina ngarang dagi hokre ngarang ahubu nimita Imphal West amasung Imphal East zilla da positive oiba mioi yankai gi mathak thengna ki Nonia zilla da ngarang Khongji part 4 da yum tara gi mioi kun test tawki yumamamda mapan da thabak ingkhang toina chatokpa mioi amaga yumdagi chathoktana leiba mioi amaga khangalaga test adu tawki Sandel zilla gi oina su tongan ba khul singda yumthong kuding da covid 19 test tawbi thabak hokre Thawbal amasung Kakching zilla da su yum da covid 19 test tawki Mukhyamantri N Birena covid laiset asi laksinabagi khongthang ama oina yumthong chattuna covid test tawba hokibani Thaurang asigi matungina karigumba imung amagi mioi ama positive oiba thengnarabadi atai lemhoriba mioi kudingmak test tawgani hairi Mukhyamantri Nongthomam Birena Indian SARS-CoV-2 Genomics Consortium Sequencing Facility ama ngarang Institute of Bioresources and Sustainable Development tagil pata hangthokre Facility adu Mukhyamantri na video conferencing ki kuthangda hangdokibani Mukhyamantri na hai facility asi hangdoklabani na COVID ki samples asik variant khangdoknaba test amadi genome sequencing ki khudongchaba pumnamak hauzik Imphal West ki tagil pata leba sequencing facility campus ta lergani atopa state singda samples sing thadrabasu yare awang nopok rajya sing ki samples sing su mapamasida test tawba yaragani laboratory asi bharat ki covid 19 ki sample test tawnaba laboratory kunipani manungda ama oire hairi Paugi marak thana atem break ama
हौजिक कोविड-19 दगी ngakthoknaba hakchangda sokhandaba mapangal leiba amadi mamal laudaba vaccine leire vaccine kapthokpana hakchangi immunity hangat handuna covid-19 dagi ngakthoknaba pangal pibata natana laichet asibu sandokpa levhanbada mating panggadawribani chahi tara nepal helaba miyoi singna isagi anakpada leiba vaccine kapam singda vaccine kapthokpiyu vaccine gi dose ani suna kapthoklabada adom mapung phana vaccine kapthoklaba habadu oigadawribani maramasina ngasimak vaccine kapthokpiyu paujinjariba national health mission Manipur. Tabiriba pawasi Akaswani Imphal dagini lebagasi ki oino covid vaccine miyoi koti 53 lakh yankhai taret hena kapkhre laicet asegi pagalakpugi sangsada marbudra tare dasmik anishino yaure haujik phawbuda laicet asegi miyoi koti ani lakh mabdra mapan hena naba phakre tha asegi kulumdoi dagi haugadawriba Tokyo Olympic Games ta saruk yagadaba Manipur gi sanaroi manga amasung Mizoram gi sanaroi amagi yaifa pawjel puba blessing rally amanga Imphal da chatkre sai NERC na sinba rally adu sports mantri letpaw haukipna Imphal gi kumal lampak tagi lamthaki Imphal ngasi phongba pawse singi maroiba pawsingi damak haujik wahengbam Washington leire Washington Thagatsari suni yum da chatuna covid test athaba hukiba covid variant khangdokna bagi lab hangdokpa amadi covid kumari leinaba tai pawsingna ngasi Imphal phongba pawse singi maroiba paw oiri Manipur da pung kunmari da covid ke no ba case satret marphuni pan thengnaba positive oiba mioi taret sikhiba anaba chamri marphu hundoina naba phakibagi paw pawche ayambada headline paw oina phongnari sample sam kungi manungda chama taramapal delta variant positive oiba thengnare haiba paw people's chronicle da sauna headline tawduna phongli Imphal Free Press amasung Isel Express ta yumthong khuding da chatuna test tawba haukhre aduga sana laipaktana yum da changduna test tawbada Imphal East mioi kulhumdoi Westana mioi kuntramathoi positive oiba thengnare haina headline piri state asida ahanba oina Inshakok sequencing facility CM na hangdokre haiduna COVID variant masak khangdoknaba mapalda sample makha tana thararoi haiba Mukhyamantri N Biren gi wafam naharugle thodangda sauna headline amakhak piduna phongli pawasi Sangai Express Manipuri Pongnafam Isel Express Ireipak na chingbadasu headline paw oina phongnari Mukhyamantri N Biren Singna Imphal gi Lamphel Patalaiba Fisheries Office ta pangthokhiba Fish Farmers Day gi thoramda phongdokhiba local sareng yokpasingda chada yankai grant pigani haiba wafamsu sana laipak amasung Imphal Free Press ta headline paw oiri huyalan pawda resign tawkhraba BJP MLA oyamba ahumgi laibak lauthoklagani haiba paw headline tawduna phongli tha sigi tara tareta pangthokadaba awang nongpok rajya singi Mukhyamantri singi mifamda Kendragi Home Minister Amit Shah na Sabapati oigani haiba paw amasu Sangai Express English ta phongli pawchi singi ahan balamai da phongnariba panbaya batai paw kharadi National Lok Adalat pangthoktuna pending case kunipan pre-litigation matter chamasuna ani settle tawkhre combined force na yamlaba khusu khulai sing phagat khre Tripurada Delta Plus variant thengnare haibina singba achi panbayai Tokyo Olympic Games ta saruk yagadaba Manipur gi sanaroi manga amasung Mizoram gi sanaroi amagi yaifa pawjel piba blessing rally Imphal gi Khumal Lampak Sports Complex ta Sports Mantri Letpaw Hakipna Lamthaki bagi pawshu pawse kharagi sanabagi lamai da phongnari suni Thagachari Washington loshilakpada COVID-19 dagi ngakthongnaba face mask uppa foot taruk lamnana leiba khutsa amadi mai mit tarutana na thamba haiba azamba thong ahumasi ngangna chatpinaba amuhana ningsingjari arobeda maroiba paw amuk Manipur da pung kun marida COVID ki anaba chamri marfu humdoi naba phaki naba pharakpagi changchada marfu mapan dasmik ahum taruk oiri COVID ki variant khangdoknaba Indian SARS-CoV-2 Genomics Consortium Sequencing Facility Mukhyamantri na tagil pata hangdokre amasung leibagasi gi miyoi koti 53 makhai henbada COVID-19 gi vaccine kapkhre pawloi jare